ꯅꯨꯄꯤꯗ ꯑꯁꯨꯛ ꯐꯖꯕꯕꯨ ꯑꯝꯇ ꯎꯖꯗ꯭ꯔꯤ ꯅꯪꯅ ꯅꯤꯡꯊꯤꯕꯁꯨ ꯑꯩꯗꯤ ꯑꯝꯇ ꯎꯖꯗ꯭ꯔꯤ ꯀꯔꯤꯅ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯑꯩꯕꯨ ꯉꯥꯎꯍꯟꯕ ꯅꯪꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯌꯦꯡꯖꯕ ꯅꯨꯡꯁꯤꯃꯩꯅ ꯆꯥꯛꯂꯦ ꯊꯃꯣꯏ ꯃꯩꯈꯨ ꯀꯥꯔꯦ ꯄꯥꯝꯖꯕꯅ ꯉꯥꯎꯔꯦ ꯑꯩꯒꯤ ꯑꯣꯏꯅꯤꯡꯂꯦ ꯅꯋꯥ ꯁꯨꯡꯂꯧ ꯂꯧꯖꯗꯦ ꯔꯣꯃꯦꯟꯇꯤꯛꯇ ꯉꯥꯎꯖꯗꯦ ꯅꯋꯥ ꯁꯨꯡꯂꯧ ꯂꯧꯖꯗꯦ ꯔꯣꯃꯦꯟꯇꯤꯛꯇ ꯉꯥꯎꯖꯗꯦ ꯑꯩꯒꯤ ꯈꯨꯠꯁꯤꯗ ꯂꯩꯖꯒꯦ ꯔꯣꯃꯦꯟꯇꯤꯛꯇ ꯉꯥꯎꯕ ꯅꯨꯡꯁꯤ ꯂꯩꯅ ꯆꯨꯕ ꯅꯨꯡꯁꯤꯕꯗ ꯉꯥꯎꯕ ꯑꯩꯗꯤ ꯄꯥꯝꯖꯗꯦ ꯅꯪꯅ ꯄꯥꯝꯖꯔꯕ ꯅꯪꯅ ꯅꯨꯡꯁꯤꯔꯕ ꯇꯧꯐꯝ ꯊꯣꯛꯄ ꯅꯊꯧꯅꯤ ꯅꯪꯅ ꯈꯣꯏꯗꯥꯔꯕ ꯅꯪꯅ ꯂꯦꯞꯄꯤꯔꯕ ꯑꯩꯁꯦ ꯅꯪꯒꯤ ꯑꯣꯏꯔꯅꯤ ꯅꯠꯇꯧꯔꯅꯨ ꯑꯉꯥꯎꯕ ꯅꯪꯕꯣ ꯅꯨꯡꯁꯤꯕ ꯃꯁꯛꯀ ꯈꯪꯖꯔꯕꯣ 이tum과 구인 인나라다나 이가이바 아마다가 ꯈꯪꯗ꯭ꯔꯕꯔꯣ ꯄꯥꯜꯂꯤꯕ ꯅꯃꯥꯏꯗꯣ ꯌꯦꯡꯅꯕꯅꯤ ꯑꯩꯅ ꯌꯦꯡꯂꯤꯕꯁꯦ ꯃꯥꯏ ꯊꯣꯡꯗꯨꯅꯤ ꯅꯇꯨꯡꯗ ꯏꯜꯂꯤꯕꯁꯦ ꯄꯥꯝꯖꯕꯒꯤꯅꯤ ꯅꯪꯅ ꯊꯤꯔꯝꯂꯗꯤ ꯏꯅꯔꯝꯂꯣ ꯄꯪꯅꯁꯤꯡꯒꯅꯨ ꯂꯧꯁꯤꯡ ꯇꯧꯒꯅꯨ ꯅꯪꯒꯤ ꯅꯠꯇ ꯑꯩꯅ ꯂꯥꯏꯅ ꯈꯪꯕꯅꯤ ꯅꯤꯡꯉꯥꯏ ꯇꯧꯔꯒ ꯑꯄꯥꯝꯕ ꯐꯣꯡꯕꯗꯣ ꯃꯗꯨ ꯇꯥꯔꯛꯅꯕ ꯅꯪꯅ ꯁꯤꯜꯂꯤꯕꯗꯣ ꯅꯨꯡꯁꯤꯂꯥꯂꯣ ꯈꯪꯉꯦ ꯃꯥꯏꯊꯣꯡꯗ ꯂꯣꯏꯅ ꯇꯥꯔꯦ ꯃꯣꯏꯊꯦꯝ ꯇꯧꯔꯅꯨꯕ ꯑꯩꯒꯤ ꯑꯣꯏꯅꯤꯡꯗ꯭ꯔꯦ ꯉꯝꯃꯔꯣꯏ ꯊꯩꯗꯣꯛꯂꯅꯨ ꯇꯥꯔꯔꯣꯏ ꯀꯣꯆꯤ ꯀꯣꯠꯂꯅꯨ ꯉꯥꯏꯔꯅꯤ ꯑꯁꯦꯡꯕ ꯐꯪꯅꯕ ꯑꯩꯗꯤ ꯇꯥꯟꯅꯈꯤꯅꯤ ꯁꯤꯔꯁꯨ ꯌꯥꯖꯔꯦ ꯅꯃꯥꯡ ꯅꯛꯁꯤꯟꯗ ꯀꯥꯏꯔꯁꯨ ꯌꯥꯖꯔꯦ ꯀꯜꯂꯕ ꯃꯩꯁꯦ ꯅꯨꯡꯁꯤꯃꯩꯅ ꯆꯥꯛꯂꯦ ꯊꯃꯣꯏ ꯃꯤꯈꯨ ꯀꯥꯔꯦ ꯄꯥꯝꯖꯕꯅ ꯉꯥꯎꯔꯦ ꯑꯩꯒꯤ ꯑꯣꯏꯅꯤꯡꯂꯦ ꯅꯨꯡꯁꯤꯃꯩꯅ ꯆꯥꯛꯂꯦ ꯊꯃꯣꯏ ꯃꯤꯈꯨ ꯀꯥꯔꯦ ꯄꯥꯝꯖꯕꯅ ꯉꯥꯎꯔꯦ ꯑꯩꯒꯤ ꯑꯣꯏꯅꯤꯡꯂꯦ